ZUF na TS Muiba ase fail oiraba leader amane mahakna Manipur da changlakpada lale hajagadabane haina phongdokkhrabasu Jelarong United Committee na di TS Muiba bu welcome tawi haina phongdokhre Kuki khulai paiba singna MSPCL gi employee taret phurakkhibagi watho adu yasinaba purakhre haide Myanmar leptana chatharakpa khutthoknabagi thodokta Sagwan Ngaphe Township Markway Division da Chin Defense Force ke cadre ahum sire haide kumhai gi khudong chaba lauduna lengakna lepa potchai gi mamal thetlamdaba dukan singi mathakta mahiroi lup taruk ki thomi singna drive chathakre kumhai gi khudong chaba lauduna yoningba mamal da pot jolamba amadi lengakna lepa mamal thetlamdaba khwairamban keithel gi akoibada leiba dukan singi mathakta mahiroi lup taruk amsu MSF KSA de samsuk amadi AMS ki thomi singa drive chathakre drive adugi manungchana CAF and PD department na lepa mamal miyam khangna thetlamdaba dukan singa ha ki oina thong thinganduna police ta sinaraga priceless theranduna amuhana dukan thong hangan ke drive aduda saruk yakiba mahiroi lup taruk adugi coordinator amadi MSF ki president so oiliba hijam rosana phongdokhibada ningol chakauba kumai asida potchai gi mamal hena yondana ba amadi lengakna lepa mamal dukan mamangda thetuna thamnaba mahiroi lup taruk ki maikaidagi dukan phamleba singda khanganduna lakhibani haike mahana makhatana haikibada lalo etik tawriba miyo singna so miyamgi awaba yenglaga chapchaba mamalda pot jonbiyo maduna trabade miyo singado khunai miyamgi mayokta leibani haina lawgani haina phongdokhe nakalamromda khunai asagi yellow puruk singi asoba kumai sing lakpada iramda masida puthok polam singda hena miyeng thamina si haina su phongdokhe Mau marir tadraba jal jiban mission ki thawong sing wakan narakpa leptre thaknaba ising phanghale haibagi aranba report piram le haiduna sandel gi khul tarani thoki sipsingna high court ta wakalak le hairi laiba asigi miyam da afaba thaknaba ising pipe ki khuthang de yumthong khudim phangan gani haiduna government of India na kumja 2019 da hodokiba jal jiban mission JJM gi manungchana Manipur da su mission asigi makada state asigi miyam da ising phangan gani haiduna paikhatpa thabak sing mapung phadringai da thaknaba ising phangale haibuna jingbo report pikhalam le haiduna MP Dr. Angomsa Bimol akoijam na High Court of Manipur da PIL number 24 of 2025 file torokpadagi court asina Thasiki Taramari de Lokatuna, Kanaba Haukroma Tung the Sandal District Tongan Kul Tarani Togi Sip Sing so, Makoi Makogi Kul Sing the Hosik Missanasiki Oidaba, Fibam Singi on a Tainaba, reporting Pikalam Le Haiduna, High Courta, Wakalakle, High Court of Manipur, Wakalakliba Sandal, District Kul Tarani Togi Sip Sing de Beru Kudam Bileski, Angson, Hulal, LS. HL Angson, Wongku Blestagi RD Saban Anal Kolengi, ST Tungnoring, Larong Kolengi Tonsing, Labzer Anak, Singhu Bileski Tonsing, Rungwar, Lampo Pasna, Bileski, Nola, Kano Anal, Waikota Bileski, Pasal Iraban, El Thankam Bileski, SNG Lumdin, Zandel Christian Bileski, Langum, Roxan Anal Kunogi Hulan, Lutherson Anal, Zarong Sing Bileski, El Tumno Naga Amasung. Oklo Bileski SB Lovingson Hari District Kultara Nitogi Sipsing Asina petitioner sing Oiduna Wakal Kliba petitioner sig respondent singna Manipulenga ki Mohot Sinba Chief Secretary Additional Chief Secretary Tribal Affairs and Hills Principal Secretary Commissioner Secretary PHCD Sandal Deputy Commissioner Amsung Union of India ki Mohot Sinba Ministry of Jal Shakti ki Department of Drinking Water and Sanitation Secretary ni Hari Chief Tara Nitogi Wakala si High Court of Manipur na WPC number 844 of 2025 oina lokalaga thasigi taratare takhanaba haukre court na petition asi lokalakpada petitioner tarane thogi maikaida senior counsel M Hemchandrana leblaga mahakpo counsel M Rendina mateng pangkhi haidi loinana petitioner singa charge toroklibana jal jiban mission gi matangda mari lenaba authority singna aranba completion report sing submit tawre asigi mathakta hauju phawda Sandal district ta reservoir tank sabada ngairibana yumthong khuding da tap water fangan bangamdre khul kharadana reservoir phawa sade hairaduna mission asigi makhada afaba thaknaba ising phangale haibagi report ta imung amadagi mioi anigi maming hapsinduna tongan ba imung sing oina uhanba yaure adugo khulda laitaba mioi singi maming so hapsilam le hairaduna haujuk phawbada di khul sing asida mission asigi matungina functional tap connection gi ising phangdre haba wafam su phongdokhe court ki maikaidagi issue tawkiba notice sing adu respondent manga gi maikaida lepa council singna laukibaga loinana case asigi makha taba while mathang thagi kun tarukta chathagani haibaga loinana mara asida respondent singi maikaidagi counter affidavit sing file torpo yagan haba wafam su court na khangan khe haire
Manipur की पुलिस कमांडो संग माइथोंग दा हामोक तैसिनबगुम्बा वाफम फोंदोखिबदा तुमिना लाइसनफम थोकते हाइना थमलकले लेबासगी रिसर्च एंड एनालिसिस विंग ग्रो नेशनल सिक्योरिटी गार्ड NSG यावना तोंगान फोर्स इन द सर्विस तौरक्तुना सकनारबा हाई प्रोफाइल द लेबल सिंबसिंग बुंगाक सेनबगी थौदांग लौरखिबा लकी बिस कौबा मियोय अमना मांगसेन वॉरियर न लौबा Secret Warrior Lucky Beast with Colonel Kosal Keshav haina mengthonba interview ama lauraga November 15 2024 da podcast tawkhi mahana miyam da phongdorakhibada Manipur Police ki langlaba commando personnel sangi maithong da hamok taisinbagum thohanba wafam sing phongdoklabasu ngasi phawb da status ki Home Department ki makhada leriba Manipur Police Department ki maikaidagi wafam amta phongdoraktriba karigino haina hangnarakle khatana anauba Mangsen Warrior ki podcast episode amasu thasigi release tauki episode adu Devil of 21 Pera SF haina mengthon bani madudana KNA na support tawduna North East Insurgency amadi Manipur gi insurgency thengna bada mateng kya pangki haina su phongdokhi loinana Lieutenant Pravin Thapa alias Devil 21 Pera SF na makhata na phongdokhi bada lambi amadi rasan kya amasu KNA na makhogi support tawi ambush tawna ba Claymore Mine fix ki lang thaktasu mateng sauna pangki haina phongdokhi bani ningsingbe ai KNA hariba loba syllabus gi Home Ministry da so agreement khuyek pinaba organization amane hariba episode ase Mangsen Warrior hariba YouTube channel dagi haujikti lokthokre adubu digital footprint lehoduna social media gi tongan platform sing da viral aduma oirakle maramasina Lucky Beast na Manipur gi commando sing gi matang da phongdokhiba aranbo wafam sing asigi mayokta mari lenabo authority gi maikai dagi sengdokpham thoi haina miyam na phongdorakle panba yabadi mahak Manipur gi kaksing amsung sugunu da su posting leramba personal ni haide Barak turel da tabada mahiroi ama laikhidre maram khunauge Saint Xavier College ki mahiroi R Robi sehi taranipan apokpo Romeo kauba mahika tungjoi khuldagi nupa macha ama ngarang barak turel da tasan khibadaki laikhidre haide India da punba khaktana tana Manipur ga Tripura ga gi marakta manaba puwari sing leiram la haide Thungju Patu ki Kansipur da leba Manipur University ki main gate tamayok nariba National Research Center NRC Manipur na North East India da leminari ba station ki marakta amanama ki maram da khamina bagi satharak liba thauram jing saruk amoina ngarang center asida Understanding Tripura Land and People have a topic ta haksinna khandanai na bagi thauram pang thokre scholar promising activist amasung Tripura ki puwari political amasung socio cultural ki oiba phibam sing ki marakta state adugi politics ki identity amasung Manipur manaba phibam singi matang da tijeliba miyoi singa saruk yaduna pangthokiba khana nainaba thoramda Manipur amasung Tripura gi marakta state ani asina leba asigi saru ama oikiba khaktana tana atai hiram kya da su manaba sing leiram le haiduna puthoktuna khana ke ngarang gi thoramda Tripura ki Agartala da leiba Maharaj Bir Bikram University ki Political Science Department ki head amasung Associate Professor Dr. Bindu Ranjan Chakma na mapung oiba wangangloi oike mana Tripura ki socio political ki sakta mayek sengna nainaduna phongdokhibada natana Tripura gi yellow puwari lamitlon amasung state aduda hojik mayok nariba ethnic identity amasung lengaklon gi matang da haksinba wafam sing thamkhe Tripura ga Manipur ga manaba sing gi manung da state animak khana ning thaupan bolebak sing oirami adugi matung da Indian Union da yawkhibani haiba khang natana yelhongai de chanarak pa state animak ke lengaklon gi kanglon hojik phawbo leptana satharak ni ba state ani gi cultural identity nga nabagi thabak thoram sing amasung demographic oiba moong da ahong bale helapagi mayok nariba khudong sab sing amasung political representation gi matang da su manaba kya lai haina phongdok na ki haide Nongmai kapsilam la haide Haingang Police Station gi manung sanba kairang makha lekai land number 3 da leba special contractor amagi mayamda sakhang da basing nongmai kapsilam la haide police ta gi phangba paw na hai haukiba ahing nongyai da sakhang da basing na kairang makha lekai land number 3 da leba special contractor thoksom Shankar Singh sahi hompu gi mayumgi gate ta nongmai kapsilam la haide Haingang Police ki team ama mafam adu da sangsendona yengsen khibaga loinana thaudo asigi matang ta case ama lokhatuna makhata na thijinbagi thabak sathare haide Motor vehicle ge officer Saraga lagau khawbada sel gi demand toramba ani fare haide Porompat Police Station gi manung chanba khulai ahongai irabot lerakta gi police na hawkhiba irai numita Motor Vehicle Transport Department ge official saramba nupa ani fare haide
ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯟ ꯔꯤꯚꯔ ꯕꯦꯡꯛꯇꯒꯤ MD ꯑꯅꯤꯁ ꯏꯛꯕꯥꯜ ꯆꯍꯤ 30 ꯑꯃꯁꯨꯡ ꯍꯠꯇꯥ ꯃꯅꯥ ꯏꯪꯈꯣꯜꯗꯒꯤ MD ꯑꯃꯤꯔ ꯔꯍꯃꯟꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯒꯥꯎ ꯈꯥꯎꯕꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜꯒꯤ ꯑꯣꯐꯤꯁꯔ ꯁꯥꯔꯒ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯝꯈꯤ ꯐꯥꯔꯕ ꯑꯅꯤꯁꯇꯤ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ASI ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤ ꯋꯦꯇꯤꯡ ꯂꯤꯁꯇ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯐꯥꯔꯕꯁꯤꯡ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯈꯟꯅꯅꯕ ꯀꯧꯕ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯤꯐꯝꯗ INCꯒꯤ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯃꯅꯤꯄꯨꯔꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯦꯡꯗꯨꯅ ꯐꯝꯈꯤꯕ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ 1948 ꯃꯤꯐꯝ ꯍꯧꯗꯣꯛꯈꯤꯕꯒꯤ ꯆꯍꯤ 68 ꯃꯄꯨꯡ ꯐꯥꯔꯛꯄꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯡꯁꯨ ꯈꯟꯅꯅꯕ ꯀꯧꯈꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔ ꯂꯦꯖꯤꯁꯂꯦꯆꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯐꯝꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁ INCꯒꯤ MP ꯑꯃꯗꯤ MLAꯁꯤꯡ ꯅꯠꯇꯅ ꯑꯇꯩ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯌꯥꯎꯅ MLA ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MP ꯑꯉꯣꯝꯖꯥ ꯕꯤꯃꯣꯜꯒꯤ PH ꯁꯨꯁꯤꯜ ꯀꯣꯟꯊꯧꯖꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯍꯧꯔꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯨꯝꯖꯥ 1948ꯒꯤ ꯑꯣꯛꯇꯣꯕꯔ 19ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯆꯍꯤ 68 ꯃꯄꯨꯡ ꯐꯥꯔꯛꯄꯕꯨꯁꯨ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯥꯏꯋꯦ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯦꯌꯔꯄꯣꯔꯠ ꯑꯃꯗꯤ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯄꯨꯡ 8 ꯐꯥꯎꯕ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯃꯤꯐꯝ ꯀꯧꯈꯤꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ MLA 59 MP 2 ꯄꯨꯟꯅ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔ 64 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ INCꯒꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡ ꯅꯠꯇꯅ ꯑꯇꯩ ꯃꯦꯝꯕꯔ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯗꯦ MLA 22 ꯑꯃꯗꯤ ꯃꯁꯥ ꯅꯥꯗꯨꯅ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡ ꯄꯤꯔꯛꯇꯨꯅ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯑꯗꯨꯒ ꯑꯇꯩ ꯈꯔꯅ मरम अमत खंगलमखिदे MP बिमोलगी माइकैदगी फुरुक कालुकी खेनब लेतना नुपी नुपागी खेनब थमदना अमदि पॉलिटिकल पार्टी की खेनब थमदना मिफम असिदा सरुक यामिनदुना असिगुम्बा पुवारीगा सागोनब नुमित असिदा लेजिस्लेचर सिंग पुन्ना चौखटपा इंग तप्पा मणिपुर अमा पोरकनबा अमा तोयना वारेप सिंग लोमिननब वाखलोंदा मिफम अदु कौखिबनि हारि मिफम हाना लेपखिबा मतम चपचाना थासगी 19 गी नुंथिन पुंग 5 ताबदा होटल इम्फाल गी सांगाई हॉल दा पांगथोखि कुमजा 1948 के अक्टूबर 19 दा मणिपुर गी अहानबा स्टेट असेंबली मिफम महाराज बोधचंद्रना वारोल पीरदुना हौदोकपगी अतेनबा वीडियो फिल्म अमा कापथोक्तुना मिफम अदु हौदोखि मसिगी मतुंग मिफम अदु सरुक याखिबा लेजिस्लेचर सिंग अमता ओइना वारेप सिंग लोमिनखि वारेप सिंग अदुदि मणिपुर मियामगी यूनिटी डेमोक्रेटिक इथोस ngakna igdapa amadi chawkhatpa manipur amagidamak sokthaba naidana thabak tawba community marakta amana amabu ikai khumnabaga loinana grassroots level dagi hauna level khudimakta democracy gi machat pu hena mapangal kalhannaba honaba idp sing akaknaba matanggi manungda masa masa gi mayamda hanjal hanaba thabak lokhatnaba taksinba highway sing hospital airport amasuk educational institute khudimakta mipum khudimaki sap manaba hak phangnaba gi matangda so warep lawkhe mifamadu da saruk yakhiba invited sing maroina tongan सेंफम सकना मोयसे एकाडमिक्स ब्यूरोक्रेसी लिटरेचर आर्टिस्ट स्पोर्ट्स मीडिया की मोयसे पुनः साकलेन चामीनखे MP बिमोल की माइकैदगी सरुक याखिबा मिपुम खुदिमक अमदि मसागी ओइबा तोंगान तोंगानबा मरमना सरुक याबा ngaukhidaba लेजिस्लेचर खुदिमकपु थागपा फोंदोखे लेंगाकना DA DR सादा अहुंखक हेंगतपदा स्टेट की एम्प्लॉई सिंग पेनड्रे पेन डाउन स्ट्राइक संगसलकदौरे स्टेट गवर्नमेंट के एम्प्लॉई सिंग अमसुंग पेंशनर सिंग की डियरनेस अलाउंस DA अमसुंग डियरनेस रिलीफ DR सादा अहुंखक्तम हेंगतनबा गवर्नर इन काउंसिल न लौखिबा वारेप स्टेट असगी एम्प्लॉई सिंग अमदि पेंशनर सिंग न पेंदबगा लोइनना नवेंबर 2 दगी पेन डाउन स्ट्राइक संगसलकदौरे थासगी 13 गवर्नर अजय कुमार बालान शेयर लौदुना पांगथोकिबा गवर्नर एंड काउंसिल मिफमना स्टेट लेंगाकी मखादा लेरिबा एम्प्लॉई सिंग की DA अमसुंग पेंशनर सिंग की DR मखोय मखोयगी बेसिक पे की चादा 39 लेरिबा असगी मथक्ता चादा अहुम हेंगतपदा अयाबा पीखिबगा लोइनना हाइरिबा असी थासगी अमदगी सन्नबा हौबदा अयाबा पीखिबने हाइरिबा बेनिफिट असी स्टेट असगी एम्प्लॉई लिसिंग होमद्रा तरुक अमसुंग पेंशनर लिसिंग होम फुरोमदा कानाबा फंगलगने हाइना फाइनेंस डिपार्टमेंट गी पे इम्प्लीमेंटेशन सेल दा थाद्रोको सेरोल अमना खंगहनखिबने अमरोमदा गवर्नर इन काउंसिल ना लौखिबा वारेप अदुगी मतंगदा मणिपुर गवर्नमेंट एम्प्लॉई सिंगी पीफम थोकपा DA अमसुंग पेंशनर सिंगी DR हानागी चादा 39 लेबदगी सुपनागी चादा अहुंखक हेंगतपा असि मतिक चादे याबा ngamloi हाइना मणिपुर
Government Services Federation amasung Manipur State Passenger Union gi maikaidagi pendaba phongdorakle singjamai chingamakong opposite Manipur College Gate ta leba Manipur State Pensioner Union gi office ta ngarang pangthokiba pawgi mifam amada Manipur Government Service Federation gi Vice Presidential Saratna phongdokibada Central Government Employees singi DADR rate chada 58 yaukre yumthangnariba state Assam amasung Arunachal Pradesh gi oina su chada 55 yaukre adubo Manipur gi oina chada 39 leibadagi subnagi chada ahumkhak hengatpa haibasi employees singi apambagi mayoktani lenga ki thong si yaningdaba utuna thasi gi kunga taretagi kunthra phawba amuba bed state tuna thabak tawbagi khongjang sangsilagani masida lenga ki maikaidagi response amata piraktaba tarabadi November anidagi employees sing pen down structure silagani haina su phongdorakle Confederation asigi maikaidagi ngarang memorandum amasu governor da pisin khre haiba wafam thamnaduna memorandum aduda yumthangnaba state singna DADR sada 55 yauraba matam asida state asigi oina sada 39 khak leibaga loinana masugi matakta subnagi sada ahum khak hapsin gani haiba wafam yaba ngamloi state asigi employee amadi pensioner singna thengnariba awaba sing yengbiduna yumthangnariba state singa manana pibiu haina su taksin khe haide Myanmar junta larmina KNLA takhaiduna Karen Hilltop amohan loksin bangamkhre Karen National Liberation Army KNLA gi mathakta akan balantheng satharaba matungda Myanmar junta larmina yamna maruoiba mafam ama oiriba Karen Hilltop amohan khudum chansin bangamkhre hari Myanmar junta larmina KNLA na khudum chansinduna leiriba Betogon Hilltop adu ngarang loksin bangamkhre bani hari junta gi media amasung frontline sourcing na phongdorakpa warol amada Myanmar junta larmina Hilltop post yauna lekeko gi ayamba saruksin khudum chansin khre hari Mayawadi gi kharo kilometer taramari rom chatlaga leiba lekeko asi kumja 2015 da lanjenariba miyamgi sanctuary oina Japan gi Nippon Foundation gi tengbang loinana semgalakibani haidi kumja 2021 da Myanmar junta na leba adugi lenga ku tawduna lenga paisin khraba matung da KNLA amasung mahak seminariba mapang singna haukiba sahi gi October da town adubu khudum chansin khibani haukiba chayol kharagi mamang da Karen Border Guard Force na saugatpa junta la missing na mapamadu loksin namagidama akan the drone amasung artillery yauna landa chathakibani haide